KUKI KHUTLAI PAIBA SINGNA Pikliba Angang Phaoba Tamthina Hattorakpa Asina Angang Shing Da Akibagi Mami ama Tahandaba Natte HAINA Angel Hospital ki consultant pediatrician Dr. YAIKHOMBA TAOREM na PHONGDORAKLI. Wafamase Jiribam district ki Angang ahum yauna miyoi taruk KUKI KHUTLAI PAIBA SINGNA Hattorakpa mayokta ngasi uripok achom lekai delaiba Angel Hospital ki Dr. amadi nurse SHINGNA chathakiba wakat mifamda mahakna phongdokibani. Wakat mifam aduda Angel Hospital ki managing director su oriba Dr. YAIKHOMBA TAOREM na hai. KUKI KHUTLAI PAIBA SINGNA Pikliba Angang Phaoba Hattorakpa Asi Aikhoina Angang Singgidamak ahing nungthil naidana hotnariba asiga yenglurabadi tayonnaba haibadu oire. Angang haibasidi awabagi mami amata tahandana nungaina thambiyu hainaribani. Imung manung khatnaba Phaobada angangi mamangda tawganu haiba pautaksu leitaba nate. Khatna chainaba amadi hatna sunabagi cinema Phaoba Angang Shingda yenghandribani. Pumnamak asigi ona tainabada handa KUKI KHUTLAI PAIBA SINGNA chatharakliba thawung asidi miyoibana chatkadaba lichatki wangmadani. Thokriba thodok adugi matangda yumgi ahal laman singna Angang Shingda yariba makai tahan bigano masina Angang Shinggi wakhalonda chauna akibagi mami ama takiduna tungda mangjaba kaya lakani. Oirakliba fibam asida Angang Shingna leiriba akoibagi fibam nungaina leinaba hotnaba chumi. Makoigi pukning wakal nungaina thamduna thokliba irang asigi aki tuzungningai oiraba mami amata Angang Shingda tahandanaba hotnaminasi haina Dr. YAIKHOMBA TAOREM na makhatana phongdokhi. तसेंगना दे अखोई आंगांगी डॉक्टर अमो ओइना अखोइना सिदा याम वाना सिदा अखोई कन्नबा होनजरिबा हेक पोकपदगी हौरगा आंगांग चै ट्राइम बान भो मरक सिदा एनी नाब खोपदा अखोई इवन अहिंग तुम दगै याम भेलु लेना कन्नबा होनजरिसि अखोई इराय लाइना कइमत खंदना सुक तमथिना हेक्ता तोरन थोमगे ता हतुपिबा मिट का पाइथोई काइना अखोइन ताइबा यामना थवाई नुगाइतबा यामना अखोइना तौजरिसिगा पुरा ऑपोजिट ता कइमत मिनुंगसी लेतबा सुम थौदोक याम थोइसे अखोई याम पेंजदे यामना पेंदबा कै हाइदे हाइनिंगाइ लेतगे अखोई सुमबजुबु कमाइना ngamiनु हाइबगी अखोई कनो वाखन इमेजिन तौबौदा खनमदौबौदा अखोई ngamde सिबु सुमबसे मतुंग मनाव मथंगदा अमहनजु थोक्तनबा जातिगी अदुगी अदगी अमा सुनाइ नाइदना अंगांगदा सोकपसि मथंगदा थोहनदनबा अखोइगी लैरिबा सरकार अमदी अखोइगी एनी रेस्पोंसिबल ओइबा मीसिंगना सिसे यामना स्टेप चेक्शनना टाइट ओइना लहनिंगी